AWANG NONGPOKKI State SINGAGI MARAKTA Air Connectivity FAGAT-HANNABAGI PANDAMDA Ministry of Civil Aviation MANIPUR LEINGAKKA KHUTSAMNADUNA HAYENGDAGI HOUNA Airlines Airgi Aeroplane Service Imphal dagi LEIBA HOUHALLAGANI Chayol amada ahumlak Airlines Airna Imphal Dimapur Imphal Guwahati Imphal amadi Imphal Kolkata amadi Kolkata Imphal gi service lehangani Hiram asigi matangda Ministry of Civil Aviation Ministry asigi Twitter handle da thagalakpa post amada masina state asigi oina chathok chasinda hena khudong chaba ama pibatan natana lalol itik amadi lam koiba miyoi singda hena su khudong chaba ama phangalagani hairi panbayai madudi mamang chahigi December 18 da pangthokiba paugi mifam amada Chief Minister Nongthongma Biren Singna hairiba wafam asi paumi singda khanghan basu ama laikhrabani numit aduda N Biren Singna haikebada hariba Alliance Air gi flight service asi hek hobada Manipur miyoi amana hairiba mafam ahum asida chathok chasin tawba matamda flight ki mama lupa lising manga khaktamak oigani karigumba masidagi khara hendok hanjin laklabasu helakliba senfam adu Manipur lengak na puthokani haina fungdokki ba wafam laikhrabani hayengdagi hawgodoriba Alliance Air gi service asigi damak social media da thagalakiba post amada Nongthongma Biren Singna Prime Minister Narendra Modi Civil Aviation gi Union Minister Kinjarapu Ram Mohan Naidu loinana Union Minister of State Muralidhar Mohol na thagatpa phongdorakli